Manipur Olympic Association MOA na sinduna Hayeng dagi Manipur ki Governor amadi Chief Minister na houdokkadaba suba Manipur Olympic Game 2022 da saruk yanaba Jiribam District ki oina sanaroi amadi official member chamang kuntra mapanasi Manipur Olympic Association Jiribam ki ex-president M Brajakanta Singh Flagged touduna lamkhare Jiribam District hek oikibadagi handaki asina ahan saruk yariba games ase Jiribam sanaroi event drama thoida saruk yari masigi matang Manipur Olympic Association Jiribam ki General Secretary CH Ranjit Kumar Singna aikogi pangmita phongtorokpada ngasi asi yamna laibak phaba numitni ani suba Manipur Olympic Game asida official sing yaurga puna member chama kuntra mapana saruk yari Jiribam District ki han poina saruk yari pasida puna event drama thoida saruk yari madudi football handball athletics kang judo taekwondo table tennis badminton archery golf amati hockey da saruk yagani haina phongdoki Olympic Game 2022 yauna nabi damakta Jiribam degi official amadi sanaroi punna ekoi samaga kuntrama panna saruk yari hariba kano sing discipline akoi discipline trama thoidani saruk yari base discipline trama thoida saruk yaraga ekoi samaga kuntrama pan official yauna athletes na ngasi hogi ekoi Jiribam degi akoi imphal gi damakta ekoi kewap tawragani aduna haiba eventing adudi football hockey taekwondo judo kang athletic archery golf asina singba aikogi event trama thoida aikoina aikoi Jiribam Olympic Association na lead tawraga aikogi masigi aikoi team masi pujagadawni ahanbada akoi handball gi team aikoi nan tarik kunumdoida jiri thadokre sai tawdana aikoi ngasigi journey asi hogi aikoi gi hanigi aikoi Jiribam Olympic Association gi hanigi president ex president Sri M Brajakanta Singh na aikoi ngasigi journey asi gi